Mughal Empire Indiada ahanba haudokiba misak adugi maming Babar kawi. Babargi asengba mamingdi Zahiruddin Muhammad ni. Mahak 1483 da Fargana hauziki matamda Uzbekistan haina khangnaba mafam asida Chagatai Turkey manung channa pokhi. Mahak maparonggi da yenglurabadi Timurgi chada naudani aduga mamaronggi da yengluragana Genghis Khan ki surol ni. Babar ki mapa lekitraba matung Fargana ki Ningthau Pambal Babar na chahi 13 surakpa matam 1494 da phangki. Central Asia da lam laushinba maithiba kaya mayuk naraba matung South lom da mai olaktuna 1504 da Kabul khudum chanki. Kabul khudum chalaba matung dadi mahake sason hena pak thok chok thok naba tanja phangki. India da khongchat kaya raksu lakhi adubu mai pakpa khongchat ohen kibadi First Battle of Panipat 1526 ni. Matamduda India Delhi Sultanate ki sason makhada Sultan Ibrahim Lodi na pali mahaki namthaba minungshi leitaba sason bu mahaki novel singna yaning lamde. Daulat Khan Lodi matamdugi Punjab ki governor amadi Mewar ki Rajput ki Ningthau Rana Sangana Babar da Barton Tauduna Ibrahim Lodi da Landaduna Ibrahim Lodi bu Ningthau Phamdagi Lauthoklaga Sana Lupa Puduna Satkina Bahiraki 1526 da Babar mahaki discipline lan missing amadi afhaba khulai ga loinana Panipat da Ibrahim ga thengnaki. Ibrahim Lodi ki lanmina Babar dagi helabasu Babar ki discipline lanmi amadi gun powder sizinaba haitriba Indian bu laina maithiba piduna Ibrahim Lodi hatki aduga Delhi amadi Agra mahaki control makhada thamki. Masigi lan asibu the First Battle of Panipat 1526 haina khangnei. Rana Sangana khalubadi Babar lut tauraga hankrani khalubani adubu Babar na India dagi handrabada mahaki oiba sason salaiba horaklabada Rana Sanga Babar bu hatnaba hotnarakhi adubu Babar mahak pusu maithiba piduna Mughal dynasty haudoknaba lambi yadki. Masigi lan asibu Khanwa 1527 kawi. Tasengna Babar na Mughal haina mahaki dynasty ki maming tholamde. Mahak amadi mahaki contemporaries na Timurid Empire natraga Hindustan haina kaurami adubu matamdudi Persian loan bu yamna pamna sizinaba matam oiki aduna Mongol bu Persian loan da Mughal haina kawi. Kona British chroniclers amadi miyamna Afghan amadi Turkic Kangbudagi Delhi da palamba Ningthousing bu khaidokpa nungainaba Mughal haina term asisinaki. Mahaki wari ayamba mahak masana iramba Babar namadagi khangba ngambani. Babar leitraba matungda mahaki machanupa Humayun maming asengbana Nasiruddin Muhammad Humayun na Mughal Ningthau oina panki. Humayun Ningthau Phambalda hek phambadagi tangdu leitana sason tawba ngamkhide. Mahaki machin manaugi karam chauba yengthinabana tattana landarakhi. Masina administration amadi Mughal military sonthabata natana Afghan gi leader Sher Khan kona Sher Shah Suri mingthon kiba misak asina toina landarakhi. Sher Shah Suri gi tongan video ama oina semjarake. Maramdi mahaki administrative reforms, infrastructure amadi economy Ningthau kaya gi tamjabam oiribani. Asumna Sher Shah Suri Humayun bu Battle of Sausha 1539 amadi Battle of Kanos 1540 da maithiba piki. Humayun lanjian bataki Persia gi Safavid Ningthau Saha Tamas I gi makhada changjaduna military support fangnaba hotnaki. Pumnamaksi oithoknaba hotnabada Shia dharmada onbataki. Asumna lanjelingai matam asida Umar Kot Sin 1542 da Akbar pokhi. Persia ki Safavid Saha gi matengdagi Kandahar amadi Kabul laushinba ngamki adubu India di Sher Shah Suri sikraba matung
ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯕ ꯆꯌꯦꯠꯅꯔꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯍꯨꯃꯥꯌꯨꯟꯅ ꯗꯦꯜꯂꯤ ꯂꯧꯁꯤꯟꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯟꯕ ꯊꯥ 6 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯄꯨꯔꯥꯅꯥ ꯀꯤꯂꯥ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯁ꯭ꯇꯤꯌꯔꯁꯇꯒꯤ ꯑꯣꯟꯊꯈꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯅꯥꯔꯝꯂꯒ 27 ꯖꯅꯋꯥꯔꯤ 1556ꯇ ꯂꯩꯈꯤꯗꯦ꯫ ꯍꯨꯃꯥꯌꯨꯟꯒꯤ ꯋꯥꯔꯤ ꯑꯌꯥꯝꯕ ꯍꯨꯃꯥꯌꯨꯟ ꯅꯥꯃꯥꯗꯒꯤ ꯈꯪꯕ ꯉꯝꯕꯅꯤ꯫ ꯍꯨꯃꯥꯌꯨꯟ ꯅꯥꯃꯥ ꯒꯨꯜꯕꯗꯟ ꯕꯦꯒꯝꯅ ꯏꯕꯅꯤ꯫ ꯃꯍꯥꯛ ꯕꯕꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨꯒ ꯍꯨꯃꯥꯌꯨꯟꯒꯤꯅ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯛꯕꯔꯅ ꯏꯕꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯏꯈꯤꯕꯅꯤ꯫ ꯖꯂꯥꯂꯨꯗꯤꯟ ꯃꯨꯍꯝꯃꯗ ꯑꯛꯕꯔ ꯍꯦꯟꯗꯣꯛꯅ ꯑꯛꯕꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯍꯥꯛꯅ ꯃꯨꯘꯜꯒꯤ ꯑꯍꯨꯝꯁꯨꯕ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯃꯄꯥ ꯍꯨꯃꯥꯌꯨꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯨꯞꯅꯇꯒꯤ ꯆꯍꯤ 19 ꯈꯛꯇꯃꯛ ꯉꯥꯏꯔꯤ꯫ ꯃꯍꯥꯛ ꯏꯕ ꯄꯥꯕ ꯍꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯤꯂꯤꯇꯔꯤ ꯑꯃꯗꯤ ꯀꯜꯆꯔ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯈꯤ꯫ ꯕꯥꯏꯔꯝ ꯈꯥꯟ ꯑꯛꯕꯔꯒꯤ ꯄ꯭ꯔꯣꯇꯦꯛꯇꯔ, ꯒꯥꯔꯗꯤꯌꯟ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯛꯕꯔꯒꯤ ꯃꯄꯥ ꯍꯨꯃꯥꯌꯨꯟꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯈꯤ꯫ ꯑꯛꯕꯔꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯁꯥꯁꯣꯟꯗ ꯕꯥꯏꯔꯝ ꯈꯥꯟꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯎꯔꯤ꯫ 1556ꯇ ꯕꯥꯏꯔꯝ ꯈꯥꯟꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯃꯈꯥꯗ ꯑꯛꯕꯔꯅ ꯍꯤꯟꯗꯨ ꯅꯤꯡꯊꯧ ꯍꯦꯃꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯄꯥꯒꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯑꯣꯏꯔꯝꯕ ꯗꯦꯜꯂꯤ ꯑꯃꯗꯤ ꯑꯒ꯭ꯔꯥ ꯂꯧꯁꯤꯟꯈꯤ꯫ ꯑꯛꯕꯔꯒꯤ ꯃꯇꯝꯗ ꯃꯨꯘꯜ ꯑꯦꯝꯄꯥꯌꯔ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯟꯗꯣꯛꯈꯤ꯫ ꯃꯁꯤꯃꯛꯅ ꯑꯄꯨꯟꯕ ꯏꯟꯗꯤꯌꯥ ꯁꯦꯝꯒꯠꯂꯛꯅꯕ ꯂꯝꯕꯤꯁꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯝꯕ ꯂꯝꯁꯤꯡꯗꯤ ꯃꯜꯋꯥ, ꯒꯨꯖꯔꯥꯠ, ꯕꯦꯡꯒꯣꯜ, ꯀꯥꯁꯃꯤꯔ ꯑꯃꯗꯤ ꯗꯦꯛꯀꯥꯟꯒꯤ ꯃꯐꯝ ꯀꯌꯥꯅꯤ꯫ ꯔꯥꯖꯄꯨꯠꯇꯤ ꯂꯧꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯄꯣꯂꯤꯇꯤꯀꯦꯜ ꯃꯦꯔꯤꯖꯦꯁ ꯊꯝꯗꯨꯅ ꯑꯦꯂꯥꯏꯟꯁ ꯁꯦꯝꯈꯤ꯫ ꯃꯁꯤꯅ ꯔꯥꯖꯄꯨꯠ ꯀꯌꯥ ꯑꯛꯕꯔꯒꯤ ꯀꯣꯅꯨꯡꯗ ꯑꯆꯧꯕ ꯐꯝ ꯀꯌꯥꯁꯨ ꯄꯥꯏꯔꯝꯈꯤ꯫ ꯑꯛꯕꯔꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯀꯤꯗꯃꯛꯇ ꯃꯁꯕꯗꯥꯔꯤ ꯁꯤꯁꯇꯦꯝ ꯂꯤꯡꯈꯠꯈꯤ꯫ ꯃꯍꯥꯛꯅ ꯂꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯀꯂꯦꯛꯁꯟꯁꯨ ꯐꯖꯅ ꯔꯤꯒꯨꯂꯥꯏꯖ ꯇꯧꯕ ꯃꯔꯝꯅ ꯑꯛꯕꯔꯒꯤ ꯃꯇꯝꯗ ꯃꯨꯘꯜ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯦꯝꯄꯥꯌꯔ ꯑꯣꯏꯈꯤ꯫ ꯑꯛꯕꯔ ꯏꯁꯂꯥꯝ ꯙꯔꯃꯗ ꯄꯣꯛꯆꯕ ꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯙꯔꯃꯁꯤꯡꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯖꯤꯖ꯭ꯌꯥ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯙꯔꯃꯗꯒꯤ ꯂꯧꯈꯠꯂꯝꯕ ꯇꯦꯛꯁ ꯑꯗꯨꯕꯨ ꯃꯨꯠꯊꯠꯈꯤ ꯑꯃꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯙꯔꯃ ꯃꯅꯤꯡꯇꯝꯅ ꯅꯤꯡꯖꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯏꯕꯥꯗꯠ ꯈꯥꯅꯥ ꯐꯇꯦꯄꯨꯔ ꯁꯤꯀ꯭ꯔꯤꯗ ꯂꯤꯡꯈꯠꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯙꯔꯃ ꯀꯌꯥꯒꯤ ꯁ꯭ꯀꯣꯂꯔꯁ ꯀꯧꯗꯨꯅ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯇꯨꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯙꯔꯃ ꯑꯃ ꯗꯤꯟ-ꯏ-ꯏꯂꯥꯍꯤ ꯀꯧꯕ 1582ꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤ꯫ ꯙꯔꯃ ꯑꯁꯤꯕꯨ ꯆꯠꯅꯕ ꯐꯣꯔꯁ ꯇꯧꯈꯤꯗꯦ, ꯑꯗꯨꯃꯛꯅ ꯃꯤꯑꯣꯏ ꯈꯔꯇꯃꯛ ꯗꯤꯟ-ꯏ-ꯏꯂꯥꯍꯤꯒꯤ ꯂꯥꯏꯅꯤꯡ ꯑꯣꯏꯈꯤ꯫ ꯑꯛꯕꯔꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯙꯔꯃ ꯑꯁꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤ꯫ ꯑꯛꯕꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯨꯝꯕ ꯑꯕꯨꯜ ꯐꯖꯜꯅ ꯏꯕ ꯑꯛꯕꯔꯅꯥꯃꯥꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯀꯤ 3rd ꯚꯣꯜꯌꯨꯝ ꯑꯣꯏꯔꯤꯕ ꯑꯦꯟ-ꯏ-ꯑꯛꯕꯔꯤꯗꯒꯤ ꯑꯛꯕꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯏꯀꯣꯅꯣꯃꯤ, ꯀꯜꯆꯔ ꯑꯦꯟ ꯔꯦꯚꯤꯅ꯭ꯌꯨ ꯁꯤꯁꯇꯦꯝ ꯈꯪꯕ ꯉꯝꯃꯤ꯫ ꯑꯕꯨꯜ ꯐꯖꯜ ꯑꯛꯕꯔꯒꯤ ꯀꯣꯔꯠ ꯍꯤꯁꯇꯣꯔꯤꯌꯟꯅꯤ꯫ ꯑꯛꯕꯔ 1605ꯇ ꯑꯒ꯭ꯔꯥꯗ ꯆꯍꯤ 63 ꯁꯨꯔꯛꯄꯗ ꯗꯤꯁꯦꯟꯇ꯭ꯔꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯦ꯫ ꯑꯛꯕꯔ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯖꯍꯥꯡꯒꯤꯔꯅ ꯃꯨꯘꯜꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤ꯫ ꯖꯍꯥꯡꯒꯤꯔꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯅꯨꯔꯨꯗꯤꯟ ꯃꯨꯍꯝꯃꯗ ꯁꯂꯤꯝ ꯀꯧꯏ꯫ ꯃꯄꯥ ꯑꯛꯕꯔ ꯍꯤꯡꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧꯐꯝ ꯄꯥꯏꯅꯤꯡꯕꯅ ꯉꯥꯏꯉꯝꯗꯅ ꯃꯄꯥꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯂꯥꯛꯈꯤꯕ ꯖꯍꯥꯡꯒꯤꯔ ꯃꯄꯥ ꯂꯩꯇꯕꯒ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯃꯤꯡ ꯖꯍꯥꯡꯒꯤꯔ ꯃꯤꯡꯊꯣꯟ ꯄꯤꯖꯈꯤ꯫ ꯖꯍꯥꯡꯒꯤꯔꯒꯤ ꯑꯥꯔꯊꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯃꯄꯨ ꯍꯥꯏꯕꯅꯤ꯫ 1605ꯇ ꯅꯤꯡꯊꯧ ꯑꯣꯏꯕꯒ ꯃꯍꯥꯛꯅ ꯃꯄꯥꯗ ꯇꯧꯈꯤꯕꯒꯨꯝ ꯃꯍꯥꯛꯀꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯄ꯭ꯔꯤꯟꯁ ꯈꯨꯁꯔꯣꯅ ꯅꯤꯡꯊꯧꯐꯝ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯄ꯭ꯔꯤꯟꯁ ꯈꯨꯁꯔꯣ ꯁꯤꯈ ꯒꯨꯔꯨ ꯑꯔꯖꯨꯟ ꯗꯦꯕꯀꯤ ꯁꯄꯣꯔꯠ ꯐꯪꯈꯤ, ꯑꯗꯨꯕꯨ 1606ꯇ ꯒꯨꯔꯨ ꯑꯔꯖꯨꯟ ꯗꯦꯕ ꯖꯍꯥꯡꯒꯤꯔꯒꯤ ꯑꯣꯔꯗꯔ ꯃꯈꯥꯗ ꯍꯥꯠꯈꯤ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯁꯥꯁꯣꯜ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯤꯟꯁ ꯈꯨꯔꯝ ꯀꯣꯟꯅ ꯁꯥꯍꯖꯍꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯃꯨꯟꯅꯕꯒꯤ ꯍꯥꯛꯇꯛꯇ ꯏꯍꯧ ꯍꯧꯔꯛꯈꯤ꯫ ꯖꯍꯥꯡꯒꯤꯔꯒꯤ ꯄꯟꯕ ꯌꯥꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯂꯩꯕ ꯊꯕꯛ ꯑꯃ ꯍꯥꯏꯔꯒꯗꯤ ꯖꯟꯖꯤꯔ-ꯏ-ꯑꯗꯤꯜ ꯍꯥꯏꯕꯗꯤ ꯆꯦꯟ ꯑꯣꯐ ꯖꯁꯇꯤꯁꯅꯤ꯫ ꯃꯍꯥꯛꯅ ꯆꯦꯟ ꯑꯁꯤ ꯑꯒ꯭ꯔꯥ ꯐꯣꯔꯠꯀꯤ ꯃꯃꯥꯡꯗ ꯌꯥꯟꯗꯨꯅ ꯊꯝꯃꯤ꯫
ꯄ꯭ꯔꯖꯥ ꯑꯃꯅ ꯍꯦꯛꯇ ꯅꯤꯡꯊꯧꯗ ꯋꯥꯀꯠꯅꯤꯡꯕꯗꯣ ꯆꯦꯟ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯐꯪꯈꯤ꯫ ꯖꯍꯥꯡꯒꯤꯔꯒꯤ ꯁꯥꯁꯣꯟ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯃꯦꯍꯔ-ꯎꯟ-ꯅꯤꯁꯥ ꯀꯣꯟꯅ ꯖꯍꯥꯡꯒꯤꯔꯅ ꯅꯨꯔ ꯖꯍꯥꯟ ꯍꯥꯏꯅ ꯃꯤꯡꯊꯣꯟ ꯄꯤꯈꯤꯕ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯁꯤꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯌꯥꯝꯅ ꯂꯩꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯃꯔꯨꯝꯗ ꯂꯣꯏꯅ ꯂꯩꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯔ ꯖꯍꯥꯟꯗꯤ ꯖꯍꯥꯡꯒꯤꯔꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯁꯥꯁꯣꯟ ꯇꯧꯃꯤꯟꯅꯈꯤ꯫ ꯃꯃꯥꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯗ ꯅꯤꯡꯊꯧ ꯃꯁꯥꯈꯛ ꯓꯥꯔꯣꯈꯥꯗ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯖꯍꯥꯡꯒꯤꯔꯒꯤꯗꯗꯤ ꯅꯨꯔ ꯖꯍꯥꯟ ꯌꯥꯎꯈꯤ꯫ ꯓꯥꯔꯣꯈꯥ ꯍꯥꯏꯕꯗꯤ ꯕꯦꯜꯀꯅꯤꯗ ꯊꯣꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒ ꯎꯅꯕꯅꯤ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯀꯅꯥꯅ ꯀꯔꯝꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯐꯝ ꯄꯥꯏꯒꯅꯤ ꯍꯥꯏꯕꯐꯥꯎ ꯃꯍꯥꯛꯅ ꯂꯦꯞꯈꯤ꯫ ꯖꯍꯥꯡꯒꯤꯔ ꯃꯁꯥ ꯅꯔꯛꯂꯕ ꯇꯨꯡꯗꯗꯤ ꯅꯨꯔ ꯖꯍꯥꯟꯅ ꯇ꯭ꯔꯦꯖꯔꯤ ꯃꯦꯅꯦꯖ ꯇꯧꯕ, ꯃꯤꯂꯤꯇꯔꯤ, ꯐꯣꯔꯦꯟ, ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯗꯤꯁꯤꯖꯟꯁ ꯂꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯇ꯭ꯔꯦꯗꯇꯁꯨ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯌꯥꯎꯈꯤ꯫ ꯃꯃꯥꯡꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯄꯩꯁꯥꯗ ꯃꯃꯤꯡ ꯍꯥꯞꯈꯤꯗꯦ, ꯑꯗꯨꯕꯨ ꯅꯨꯔ ꯖꯍꯥꯟꯒꯤꯗꯤ ꯍꯥꯞꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯏ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯅꯤꯡꯊꯧꯗꯒꯤ ꯇꯥꯗꯅ ꯁꯛꯇꯤ ꯂꯩ ꯍꯥꯏꯕ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯐꯦꯁꯟ ꯗꯤꯖꯥꯏꯟ ꯇꯧꯔꯝꯃꯤ, ꯃꯗꯨꯕꯨ ꯅꯨꯔ ꯖꯍꯥꯟ ꯗ꯭ꯔꯦꯁ, ꯍꯥꯏ ꯖꯨꯋꯦꯂꯔꯤ ꯗꯤꯖꯥꯏꯟ ꯑꯃꯗꯤ ꯑꯥꯔꯠ ꯑꯦꯟ ꯑꯥꯔꯀꯤꯇꯦꯛꯆꯔꯗꯁꯨ ꯈꯨꯠ ꯊꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯏꯠꯇꯃꯠ-ꯎꯗ-ꯗꯧꯂꯥꯒꯤ ꯇꯨꯝ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯁꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯖꯍꯥꯡꯒꯤꯔ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯄꯨꯝꯕ ꯃꯥꯡꯈꯤ꯫ ꯂꯥꯍꯣꯔꯗ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯈꯤ꯫ ꯇꯨꯖꯨꯛ-ꯏ-ꯖꯍꯥꯡꯒꯤꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯍꯥꯡꯒꯤꯔꯒꯤ ꯃꯇꯝꯁꯦ ꯒꯣꯜꯗꯟ ꯑꯦꯖ ꯑꯣꯐ ꯃꯨꯘꯜ ꯄꯦꯟꯇꯤꯡꯅꯤ ꯍꯥꯏꯅ ꯈꯪꯅꯩ, ꯃꯔꯝꯗꯤ ꯃꯇꯝꯗꯨꯒꯤ ꯃꯤꯅꯤꯌꯦꯆꯔ ꯄꯦꯟꯇꯤꯡ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯔꯤꯑꯦꯂꯤꯖꯝ ꯑꯣꯏ꯫ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯐ꯭ꯂꯣꯔꯥ ꯑꯃꯗꯤ ꯐꯥꯎꯅꯥ ꯑꯣꯕꯖꯔꯕꯦꯁꯟ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯇꯨꯖꯨꯛ-ꯏ-ꯖꯍꯥꯡꯒꯤꯔꯤ, ꯖꯍꯥꯡꯒꯤꯔꯅꯥꯃꯥ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯁꯤ ꯖꯍꯥꯡꯒꯤꯔ ꯃꯁꯥꯃꯛꯅ ꯏꯕ ꯍꯧꯈꯤ, ꯑꯗꯨꯕꯨ ꯃꯁꯥ ꯐꯠꯂꯛꯇ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛꯀꯤ ꯀꯣꯔꯠ ꯍꯤꯁꯇꯣꯔꯤꯌꯟ ꯃꯨꯇꯥꯃꯠ ꯈꯥꯟ ꯑꯃꯗꯤ ꯃꯨꯍꯝꯃꯗ ꯍꯗꯤꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯍꯥꯛꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯛꯂꯕ ꯃꯦꯋꯥꯔ ꯀꯦꯝꯄꯦꯟ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯔꯥꯖꯄꯨꯠ ꯅꯤꯡꯊꯧ ꯔꯥꯅꯥ ꯑꯃꯔ ꯁꯤꯡꯒꯁꯨ ꯇ꯭ꯔꯤꯇꯤ ꯏꯅꯈꯤ, ꯑꯗꯨꯕꯨ ꯀꯥꯟꯗꯥꯍꯥꯔꯗꯤ ꯄꯔꯁꯤꯌꯟ ꯁꯐꯥꯚꯤꯗꯀꯤ ꯃꯈꯨꯠꯇ ꯄꯔꯃꯤꯅꯦꯟ ꯑꯣꯏꯅ ꯃꯥꯡꯈꯤ꯫ ꯖꯍꯥꯡꯒꯤꯔ 1627ꯗ ꯀꯁꯃꯤꯔꯗꯒꯤ ꯂꯥꯍꯣꯔ ꯈꯣꯡꯆꯠꯇ ꯁꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯁꯥꯍꯗꯔꯥ ꯍꯧꯖꯤꯛꯅ ꯄꯥꯀꯤꯁꯇꯥꯟ ꯂꯥꯍꯣꯔ ꯃꯅꯥꯛꯇ ꯂꯩꯕ ꯑꯁꯤꯗ ꯐꯨꯝꯈꯤ꯫ ꯃꯉꯥꯁꯨꯕ ꯃꯨꯘꯜ ꯅꯤꯡꯊꯧ ꯁꯥꯍ ꯖꯍꯥꯟ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯖꯍꯥꯡꯒꯤꯔ ꯑꯃꯗꯤ ꯔꯥꯖꯄꯨꯠ ꯄ꯭ꯔꯤꯟꯁꯦꯁ ꯖꯒꯠ ꯒꯣꯁꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯁꯥꯍ ꯖꯍꯥꯟꯒꯤ ꯃꯃꯤꯡ ꯑꯁꯦꯡꯕ ꯄ꯭ꯔꯤꯟꯁ ꯈꯨꯔꯝ ꯀꯧꯏ꯫ ꯃꯍꯥꯛ 5 ꯖꯅꯋꯥꯔꯤ 1592 ꯂꯥꯍꯣꯔꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯒ꯭ꯔꯥꯟꯐꯥꯗꯔ ꯑꯛꯕꯔ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯒꯨꯟꯕꯨ ꯊꯥꯒꯠꯄꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯁꯥꯍ ꯖꯍꯥꯟ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯑꯃꯗꯤ ꯑꯥꯔꯠꯁꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯍꯩ ꯇꯝꯂꯛꯈꯤ꯫ ꯃꯁꯤ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ ꯂꯨꯆꯤꯡꯈꯤꯕ ꯗꯦꯛꯀꯥꯟ ꯑꯃꯗꯤ ꯃꯦꯋꯥꯔ ꯀꯦꯝꯄꯦꯟꯗ ꯎꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯁꯤꯕꯨ ꯒꯣꯜꯗꯟ ꯑꯦꯖ ꯑꯣꯐ ꯃꯨꯘꯜ ꯑꯥꯔꯀꯤꯇꯦꯛꯆꯔ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯍꯥꯛꯅ ꯁꯥꯔꯝꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯂꯣꯏꯅꯕꯤ ꯃꯝꯇꯥꯖ ꯃꯍꯜꯒꯤ ꯃꯣꯖꯣꯂꯤꯌꯝ, ꯇꯥꯖ ꯃꯍꯜ, ꯔꯦꯗ ꯐꯣꯔꯠ ꯗꯦꯜꯂꯤ, ꯖꯥꯃꯥ ꯃꯁꯖꯤꯗ ꯗꯦꯜꯂꯤ, ꯁꯥꯍꯖꯥꯅꯥꯕꯥꯗ ꯗꯦꯜꯂꯤ, ꯃꯣꯇꯤ ꯃꯁꯖꯤꯗ ꯑꯒ꯭ꯔꯥ, ꯄꯤꯀꯣꯛ ꯊ꯭ꯔꯣꯟ ꯄꯟꯕ ꯌꯥꯏ꯫ 1612ꯇ ꯁꯥꯍ ꯖꯍꯥꯟꯅ ꯑꯔꯖꯨꯃꯟ ꯕꯅꯨ ꯕꯦꯒꯝꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯃꯇꯨꯡ ꯃꯝꯇꯥꯖ ꯃꯍꯜꯒꯤ ꯃꯤꯡꯊꯣꯟ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯑꯔꯊꯗꯤ ꯀꯣꯅꯨꯡꯒꯤ ꯃꯅꯤ ꯍꯥꯏꯕꯅꯤ꯫ ꯖꯍꯥꯡꯒꯤꯔ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ 1627ꯗ ꯁꯥꯍ ꯖꯍꯥꯟꯅ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯁꯐ ꯈꯥꯟꯒꯤ ꯃꯇꯦꯡꯗꯒꯤ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ 1628ꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯀꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯥꯍ ꯖꯍꯥꯟ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯃꯄꯥ ꯖꯍꯥꯡꯒꯤꯔꯅ ꯄꯤꯕꯤꯔꯝꯕ ꯃꯤꯡ ꯑꯁꯤꯗ ꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯁꯥꯍ ꯖꯍꯥꯟ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯅ 1636ꯇ ꯑꯍꯃꯦꯗꯅꯒꯔ ꯂꯧꯁꯤꯟꯈꯤ
amadi Bijapur amadi Golkondadagi Ningthousingna Mughal authority yazaki 1639 da Shah Jahanna Balkhs amadi Badakhsanda mai pakna campaign sathaduna Hugli dagi Portuguese singbu trading privilege lana sizinabagi tanthoki adubu Persian gi khuttagi Kandaharbu amuk laushinaba hotnabadi adumak mai pakhide Shah Jahan Mathouna leiba haithoi singthoiba kayada singthaningai orabasu mahaki loisilakpa matamdadi thamoi sokningai oiki 1658 da Shah Jahan masa kannan ngamkhide masigi tanja asida mahaki masasing Dara Sikho Shah Suja Murad Bags amadi Aurangzeb Ningthau Phanggidamak lanthengnaba horaki akonbada Aurangzeb na mai pakpo oiduna Ningthau oiki Aurangzeb na Shah Jahan sason tauba ngamdre laukthokduna Agra Fort ta house arrest tawduna chahi nipan thamki mafamdudagi Shah Jahan na ujaba phangkhibase Taj Mahal ni Shah Jahan Queen naraklaba amadi ahal oisilakpana 1666 ta leikhide mahaki asiba haksang Taj Mahal gi manungda Mumtaz Mahal ga thangnana phungki Shah Jahan gi maming leiraba lyric ani haragadi Pachanama amadi Shah Jahanama ni Pachanama lyric asi Shah Jahan gi ningthau sason haurakpa sahi taragi matangda Muhammad Amin Kazvi da Shah Jahan na ihanki Makha tarakpa chahi kun amana Abdul Hamid Lahori da ihanki aduga loshilakpa chahi singina Hamid Lahori sigraba matung Muhammad Waris da ihanbani Shah Jahan namadi Shah Jahan gi punsi gi biography ni masi historian Inayat Khan na 17th century da ibani maming asimaktada Muhammad Sadiq Khan na su larik ama iki Aurangzeb na Mughal gi taruk suba amadi Great Mughal gi aroiba ningthauni mahak na saurakna chahi nifumapan mukpalami mahaki matamda India gi mafam ayambada mahaki sason chathaki Aurangzeb Shah Jahan amadi Mumtaz Mahal gi machanupani mahaki maming asengbadi Muhiuddin Muhammad kawi mapana ningthau oina palingai matamda Aurangzeb na military commander oiduna lusingduna Dekanbu mai takna purakhi mahakna 1658 da ningthau oiraba matung Alamgir haina mingthon silauki arthadi prithibi khudum chanba mi haibani Aurangzeb na ningthau oiba matamda Bijapur amadi Golconda laushinki mahak Sunni Muslim oibada natana Islam dharmabu luna amadi thajana chatpa misakni mahakna Sharia haibadi Islamic law mahaki empire da chathanki alcohol ban tawki gambling thingchinki jizya tax haibadi Muslim nataba miyoi singi mathakdagi laukhatpa tax asisu chathanki record kharadadi temples kaya manghan takhanki basu palli adubu record kharadana amuk lam paisa piduna Hindu temple sing maintenance ki amadi sense singbu tathi tawoina tawdabagi hairi masina takbadi dharma gi mayokta mandir thugaiba nate yeknaba ningthousing gi mayoktani haibani mahakna Aurangabad da mahaki loinabi gi damak bibi ka makbara ningsing khubam sarami mahaki sason kai tharakpagi maramdi toina lanthengnarappa maru oina Chhatrapati Shivaji Maharaj na luchingba Maratha Singa sida sunatana Sikhs Jats amadi Rajput ki tongan bakangbuga lanthengnarappadagini leijaramba Royal Treasury pumba landa loshilapa amadi lana maram oiduna laushinduna leiriba lamsingdasu administrative collapse oirakpada Mughal Empire kai tharaknaba achauba maram oiki Aurangzeb 1707 da sigraba matungdadi kai tharaba son tharaba Mughal namthaduna British colonial rule India da oiraknaba lambi oiki Mughal palingai matamda ningthau amaga lan tawnaba machana mapagi mathakta landaba machin manau hatnaba nupi masing yamna loba ningthau sason chawthoknaba hotnabada ningthau panba leibak singda toina landaba loina tawnaba ngaktani
ꯑꯗꯨꯕꯨ ꯃꯨꯘꯜꯒꯤ ꯃꯨꯠꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯏꯟꯗꯤꯌꯥꯗ ꯉꯁꯤ ꯃꯃꯤ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯀꯅꯃꯤ, ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯀꯜꯆꯔ, ꯑꯥꯔꯠ ꯑꯦꯟ ꯑꯥꯔꯀꯤꯇꯦꯛꯆꯔ ꯄꯨꯝꯅꯃꯛꯁꯤꯅ ꯏꯟꯗꯤꯌꯥꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯜꯂꯝꯕꯇ ꯅꯠꯇꯅ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯂꯩꯕꯥꯛ ꯑꯃꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯃꯨꯘꯜꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯑꯆꯧꯕ ꯀꯧꯉꯝꯗ꯭ꯔꯕ ꯊꯧꯗꯥꯡ ꯌꯥꯎꯔꯤ꯫